Pangrang sela nam dum lo. Hello. Hoji, under SDOM Olympic Games, Manung Asida football. Even the first match asi Maran versus Pomai, Timani Sana Bivani. Mathangi match, next match asi Lagini Aduna Timani Nusu Sim Sabinava Kanganjari. Next match asi Zaliangrong versus Thanga. Mathangi match asi Zaliangrong versus Thanga. Timani na sana bigini. Aduna Timani nusu same sabi na ba kanganjari. Matamasi khara thing da bagi maram hoiduna. Mathangi match sana bigada ba Timani nusu ready to be na ba kanganjari. Match Hoji Sanariba first match asi hek loibaga. Aikoi pot ha the vida second match asi haulingai tawgani. Aduna mathangi match sanabi ga ba Zaliangrong versus Thanga. Team ani nusu ready tawre haraga noigi eligibility check up ki damakta Lensin binaba Timani the Su Kangan Jabari. Ngasi inaugural program si Kersang Tabagi Batung Inna Maram Oidana match asi hek loibaga. Aikoi second match asi haulingai tawgani. Aduna Timani nusu ready tawre haraga noi eligibility check up ki damakta Lensin binaba kanganjari. Hai second day settle si asumai chathagani. Hai second day settle si asumai chathagani. Pungipan ayuk pungipan hek tabaga. Aikoina tongan ba venue da aikoigi events mayam asi sanagani. Athletics even asina asi main ground da sanagani. Table tennis asina asi kungi community hall da sana bigini. Basketball asina Sadidahar Memorial Sports Complex Karong da basketball sana bigini. Aduga volleyball
volleyball asi main stadium asom southern side ta volleyball asi sanabigini aduga badminton asina Rikumai indoor hall Rikumai da badminton asina sanabigini aduna hairiba events mayamsi haing pung nipan hek taboga mafam tongan bada sanagini aduna mayam nasu chatle haraga events mayamasi yengbinaba khanjabani akhoi asi matam kha thingdabagi matungina akhoi ngasi gi match football match ani asi yam thuna lusiningai tawani aduna team mayam nasu warau bi ade team mayam nasu matam asi yengle haraga fazana manage tawinaba khanjabani akhoi match asi bu yengbige haiduna lakpireba praja mayam nasu asom stage room da mafam yam hangduna lebini aduna stage asi nasu mayam na lae haraga phamlaga match asi yam nuani yengbinaba praja mayam nasu khanjabani ahalaman sing uza sing babok sing noi mayam na asom stage nasu lae haraga fazana phamle haraga ball asi match asi yengbinaba su khanjabani asom stage room da seat ihang na mayam leiri aduna akhoi ngasi gi match asi yenge haina lakpireba mayam nasu asom stage room da su kakhatle haraga match asi nungaina yengbinaba khanjari
Mathangi match sana bigadaba Zelengrong aduga Thanga team ani nasu same saba loragadi noy eligibility check up ki damakta asomda stage room sida report tobinaba khanganjabani Mathangi match sana bigadaba team ani Zelengrong versus Thangal team ani na same saba loragadi fourth referee the table the report tobinaba khanganjari local volunteers ma local ki volunteers ma unena bol de kada kada la pang tatu bo bol de toga bunaju selo local ki volunteers ma bol de kada kada lam tatu bo bol de unena toga bunaju selo tuwa unena wo matilele
miệng không bằng luôn, miệng không bằng lên. Nó một miệng không bằng lớn mà. Xin ra cái gì không? Halo. 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 Oh. Oh.
Matik de Moses ke sebelah. Mày có cho dinh dưỡng. Go. Come on, come on, come on.
Proses dulu, proses dulu. Proses dulu dulu. Proses dulu dulu. Proses dulu. Buka kad lah. Second match hana bigado ba team ani. Second match hana bigado ba team ani. Nawani ki team lease asi submit to bin ba khanganjari aduga eligibility check up ki dabakta match commissioner ga fourth referee da report to bin ba team ani makta khanganjabani. Ani super match sana bigado ba Zelengrong amasung Thanga team ani asina taragadi nogi team list adu submit tobiu aduga players miam eligibility check up ki damakta match commissioner ga fourth referee da report tobinaba yam athubada report tobinaba khanganjabani. Matamna thengdabagi matam maram oiraga matamna thengdabagi maram oiraga aikoina match asi ani super match asi hojiki ahanba match hek lobaga aikoina holdingai toguni aduna team ani aduna yam athuba matamda report tobinaba khanjari.
Course 11 meter.但是你也在搞了。Hello. Calling the attention of Zelerum's football players to kindly come and line up. Ladies and gentlemen, your attention please. Senapati District Olympic Association Manipur Chahi Yanki Mapung Farpagi Golden Jubilee Cup Olympic Games Lakadriba January Thagi Tam Tara Retagi Tam Kunitoi Bhau Manunga Senapati District Headquarter Mini Stadium Ground Pantuk Chakadari Pantuk Kadariba Golden Jubilee Cup Olympic Games Asiga Marina Central Organizing Committee Sinlanda Miyam Damata Lucky Roma Pantuk Kadari the first prize Kundari, Maruti Baleno car, second prize, Maruti Alto car, third prize, Himalayan bike, fourth prize, two-wheeler Activa, fifth prize, LED Android TV, sixth prize, computer set amount, seventh prize, 234-liter frost-free double-door refrigerator, eighth prize, Android phone, 9 prize washing machine, 10 prize oil. Higher prize in the city Mataraga, 10 consolation prizes of rupees 5,000 each to Adomi the Matakamjay. Lupa Lissi Piva, Lucky Copa ticket among Lubina, Another China Chani Miyam Mapam, Paujin Jabal, Lachari.
local ki kola mago matig le gatu na volleyball match an sabune hautang ramde suisa nana ada to supatau kala leile tabna lungsa ai toy kalang sa volleyball court ki de kola mana volunteer ma amai surok langgai selo kola local ki kola mago matig le gatu na sopuna ye volleyball match haudang gramte suisa ai toy kelangsa volleyball court ki de kola mana volunteer ma amai surok langgai selo gatua nego matirele taibna ai toy lemya kalagi ka ada to subutau kala akang lele taibna kelangsa ai tamgle ya sojana kola mana volunteer ma mai suroka langkai chelo gutua unego matirele unana ku gida su kumai hanga hai su gung chelo sezi kerai bu kumai hanga hai sung selo tai doga alung seta etoi kelangsa volleyball court ki da langga selo gutua local ki kola mago matilele Thinh ngon rồi mùi.
Oi.